ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯍꯥꯏꯕꯁꯤ ꯀꯥꯎꯕ ꯉꯝꯃꯣꯏ꯫ ꯇꯁꯦꯡꯅ ꯃꯥꯅꯤ, ꯃꯤꯀꯨꯞ ꯑꯗꯨꯗ ꯊꯦꯡꯅꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯇꯩ ꯀꯅꯥ ꯑꯃ ꯅꯠꯇꯦ, ꯅꯨꯔꯩ꯫ ꯃꯥꯒꯤꯅ ꯁꯦꯀꯦꯟꯗꯔꯤ ꯃꯇꯝꯗ ꯄꯨꯜꯂꯛꯄ ꯃꯥꯒꯤ ꯀ꯭ꯂꯥꯁꯃꯦꯠ ꯑꯃ, ꯑꯗꯨꯒ ꯑꯃꯨꯛ ꯃꯦꯂꯩꯁꯅꯥ ꯃꯍꯥꯛꯀꯤꯅ ꯈꯨꯜꯂꯩꯀꯥꯏ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯗꯨꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯃꯤꯟꯅꯔꯛꯄ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯃꯤꯡꯅ ꯄꯨꯋꯥꯡꯕ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯑꯃꯅ ꯑꯃꯕꯨ ꯏꯈꯪꯗ ꯈꯪꯅꯩ, ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯈꯪꯗꯕ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯁꯦꯡꯅ ꯀꯔꯤ ꯃꯔꯝꯕꯨ ꯂꯩꯔꯤꯕ? ꯅꯨꯔꯩ ꯄꯨꯋꯥꯡꯕꯕꯨ ꯌꯦꯡꯅ, ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯄꯨꯋꯥꯡꯕ ꯃꯦꯂꯩꯁꯅꯥ ꯃꯉꯣꯟꯗ ꯊꯝꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯅꯨꯔꯩꯗ ꯁꯠ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯍꯣꯏ ꯅꯨꯡꯉꯥꯏꯔꯤ꯫ ꯅꯨꯔꯩ ꯇꯞꯅ ꯃꯈꯥ ꯇꯥꯏ, ꯅꯣꯏꯗꯤ ꯂꯥꯏꯔꯤꯛ ꯍꯩꯔꯛꯄ ꯃꯤꯅꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯃꯆꯥꯇ ꯑꯣꯏꯔꯕꯁꯨ ꯐꯪꯂꯝꯃꯅꯤ꯫ ꯑꯩꯗꯤ ꯍꯧꯖꯤꯛꯅꯦ ꯐꯤ ꯁꯥꯔ ꯂꯩꯔꯤ꯫ ꯅꯨꯄꯥ ꯏꯇꯣꯝꯇ ꯌꯥꯎꯕꯅꯤ, ꯏꯆꯦ ꯍꯥꯏꯔꯦ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ, ꯑꯗꯨꯅ ꯏꯃꯥꯅ ꯀꯟꯅ ꯍꯣꯠꯅꯗꯅ ꯑꯩ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯔꯤ꯫ ꯀꯩ ꯊꯕꯛꯅꯣ ꯇꯧꯔꯤꯗꯣ? ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯁꯔꯖꯟ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯊꯦꯡꯅꯔꯤꯁꯦ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏ, ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯃ ꯆꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯀꯩꯅꯣꯝ ꯆꯥꯁꯤꯁꯨ, ꯄꯨꯡꯁꯤ ꯊꯦꯡꯂꯛꯏ꯫ ꯑꯗꯣ ꯏꯀꯥꯎ ꯀꯥꯎꯋꯦ, ꯇꯨ ꯁꯤꯅ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ, ꯑꯩꯒꯤ ꯏꯇꯥ ꯃꯦꯂꯩꯁꯅꯥ꯫ ꯄꯨꯋꯥꯡꯕꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕꯁꯤꯗꯗꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯃꯦꯂꯩꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯑꯩꯒꯤ ꯃꯤꯡꯅ ꯄꯨꯋꯥꯡꯕ꯫ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯦꯂꯩꯁꯅꯥꯗꯨ ꯃꯀꯣꯛꯇꯃꯛ ꯅꯣꯝꯃꯤ꯫ ꯆꯤꯟꯕꯥꯟ ꯂꯥꯟꯅ ꯋꯥꯍꯩ ꯑꯃꯗꯤ ꯍꯥꯏꯔꯛꯇꯦ꯫ ꯄꯨꯋꯥꯡꯕ ꯇꯞꯅ ꯃꯈꯥ ꯇꯥꯏ, ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯍꯥꯏꯔꯕꯅꯤꯅ ꯍꯣꯏ ꯀꯣꯟꯅ ꯑꯃꯨꯛ ꯁꯥꯟꯅꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯨꯔꯩ ꯅꯣꯛꯅꯤꯡꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯑꯗꯣ ꯅꯪ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯄꯤꯔꯛꯑꯣ꯫ ꯄꯨꯋꯥꯡꯕ ꯀꯩꯁꯨ ꯍꯦꯟꯅ ꯈꯜꯂꯨꯕ ꯇꯧꯗꯅ ꯃꯥꯒꯤ ꯅꯝꯕꯔ ꯑꯗꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯗꯨꯅ ꯇꯍꯥ ꯇꯍꯥ ꯄꯤꯅꯔꯒ ꯑꯃꯨꯛ ꯆꯠꯅꯔꯝꯃꯤ꯫ ꯅꯨꯔꯩ ꯑꯁꯤꯅ ꯄꯨꯋꯥꯡꯕꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯛꯄ, ꯌꯥꯝꯅ ꯄꯥꯝꯖꯔꯛꯄ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨ ꯑꯣꯏꯔꯨꯕꯅ ꯐꯣꯡꯗꯣꯛꯅꯔꯕꯁꯨ ꯑꯣꯏꯊꯣꯛꯈꯤꯗꯦ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅ ꯀꯅꯥꯗ ꯄꯣꯛꯅꯕ ꯏꯊꯤꯜꯅꯣ ꯍꯥꯏꯕꯗꯤ ꯂꯣꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯄꯥꯈꯪ ꯑꯗꯨꯁꯨ ꯍꯟꯈ꯭ꯔꯦ, ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯃꯈꯣꯏꯒꯤ ꯄꯥꯔꯀꯤꯡꯗ ꯂꯥꯛꯇꯨꯅ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯅ ꯆꯠꯈꯤꯕꯅ ꯂꯦꯞꯄ ꯂꯩꯇꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯈꯨꯜꯒꯤ ꯂꯝꯈꯥꯏ ꯑꯗꯨꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯕꯖꯥꯔ ꯍꯜꯂꯛꯄ ꯑꯅꯤꯗꯨ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯃꯦꯂꯩꯁꯅꯥ ꯇꯞꯅ, ꯍꯧꯖꯤꯛ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯤꯗꯨꯕꯨ ꯀꯅꯥꯅꯣ? ꯑꯗꯨꯕꯨꯔꯣ, ꯊꯥꯏꯅ ꯁꯦꯀꯦꯟꯗꯔꯤꯗ ꯄꯨꯜꯂꯛꯄ ꯃꯤꯁꯛꯅꯤ, ꯑꯩꯅ ꯌꯥꯝ ꯉꯥꯎꯔꯛꯄ꯫ ꯃꯥꯗꯣ ꯈꯤꯇꯪ ꯂꯥꯞꯄ ꯈꯨꯜ ꯑꯃꯗꯒꯤꯅꯤ, ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯊꯦꯡꯅꯔꯤꯅꯤ ꯉꯁꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯑꯗꯨꯝ ꯐꯖꯔꯝꯃꯤ꯫ ꯃꯥꯗꯣ ꯅꯪꯅꯁꯨ ꯃꯥ ꯈꯪꯕ꯭ꯔꯣ? ꯈꯪꯍꯪ ꯍꯪꯂꯛꯄ ꯋꯥꯍꯪ ꯑꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯃꯔꯥꯜ ꯂꯥꯟꯖꯔꯕꯤ ꯑꯃꯒꯨꯝ꯫ ꯑꯗꯨꯕꯨ ꯍꯩꯅ ꯁꯤꯡꯅ ꯂꯣꯠꯁꯤꯟꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ, ꯀꯩꯗꯩꯅꯣ ꯈꯪꯗꯦ, ꯈꯪꯅꯔꯒꯗꯤ ꯀꯧꯅꯔꯣꯏꯗ꯭ꯔꯣ? ꯈꯪꯗꯦ ꯈꯪꯗꯦ ꯏꯕꯦꯝ, ꯑꯩꯗꯤ ꯌꯥꯝ ꯉꯥꯎꯋꯦ ꯍꯥꯏꯕ꯫ ꯃꯄꯨ ꯄꯥꯜꯂꯝꯃꯗ꯭ꯔꯥ ꯈꯪꯗꯦ, ꯏꯔꯥꯡꯗꯨꯝ ꯍꯧꯖꯤꯟꯒꯦ꯫ ꯑꯁ ꯅꯪꯁꯨꯕ, ꯅꯪꯒꯤ ꯈꯪꯅꯕ ꯅꯨꯄꯥ ꯂꯩꯔꯤꯗꯨꯕꯨ ꯇꯧꯅꯨ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ꯫ ꯏꯕꯦꯝꯃ, ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤꯅꯤ, ꯁꯥꯏꯠꯇ ꯑꯃ ꯊꯝꯕ ꯍꯥꯏꯕꯁꯦ ꯈꯪꯉꯕꯣ? ꯑꯩ ꯅꯨꯄꯥ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯍꯩꯅ ꯁꯤꯡꯅ ꯅꯨꯄꯥꯁꯦ ꯃꯌꯥꯝ ꯀꯣꯏꯔꯒ ꯑꯐꯕ ꯑꯃ ꯈꯜꯂꯒ ꯂꯩꯒꯗꯕ꯫ ꯑꯩꯅ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯤꯅꯅꯦ ꯆꯝꯐꯨꯠ, ꯃꯇꯝꯒꯤ ꯏꯔꯥꯡ ꯈꯪꯕ ꯅꯠꯇꯦ, ꯒ꯭ꯌꯥꯟ ꯈꯨꯇꯥ ꯑꯃ, ꯃꯌꯨꯝꯁꯨ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ꯫ ꯑꯗ ꯅꯨꯡꯁꯤꯈꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯅ? ꯃꯦꯂꯩꯁꯅꯥ ꯅꯨꯔꯩꯒꯤ ꯋꯥ ꯑꯗꯨ ꯇꯥꯅꯤꯡꯕ ꯑꯃ ꯑꯣꯏꯔꯛꯇ꯭ꯔꯦ, ꯑꯗꯨꯕꯨ ꯇꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯀꯔꯝ ꯍꯥꯏꯒꯅꯤ? ꯑꯗꯨꯅ ꯇꯞꯅ, ꯑꯩꯗꯤ ꯅꯨꯡꯁꯤꯅꯕ ꯀꯥꯏꯁꯦ ꯌꯥꯝ ꯀꯤꯖꯔꯦ ꯏꯇꯥ, ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯗꯤ ꯐꯩ ꯈꯟꯕ ꯈꯛ ꯇꯧ, ꯐꯠꯇꯕ ꯊꯕꯛꯇꯤ ꯇꯧꯒꯅꯨ꯫ ꯍꯣꯏ ꯃꯤ, ꯑꯩꯁꯨ ꯈꯪꯉꯤ, ꯁꯨꯝ ꯃꯁꯛ ꯐꯖꯕꯗꯨꯗ ꯀꯣꯏꯔꯒ ꯃꯤꯃꯥꯡꯗ ꯂꯦꯟꯅꯒꯦ ꯈꯟꯕ꯫ ꯊꯑꯣꯏꯅ ꯋꯥ ꯑꯗꯨ ꯇꯥꯁꯤꯜꯂꯨꯕ ꯑꯃ ꯇꯧꯗ꯭ꯔꯦ, ꯇꯁꯦꯡꯅ ꯇꯥꯅꯤꯡꯕ ꯄꯣꯛꯇꯦ꯫ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝꯁꯨ ꯌꯧꯅꯔꯦ꯫ ꯃꯃꯥ ꯃꯦꯝꯆꯥ ꯑꯗꯨ ꯉꯁꯤꯗꯤ ꯍꯣꯇꯦꯜ ꯐꯝꯂꯝꯗ꯭ꯔꯦ, ꯑꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯅꯨꯃꯤꯗꯥꯡ ꯊꯣꯡꯅꯕ ꯍꯥꯏꯗꯨꯅ ꯑꯦꯟꯁꯥꯡ ꯃꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯋꯥꯅ ꯍꯜꯂꯛꯄꯗꯨꯕꯨ ꯎꯔꯒ ꯇꯞꯅ, ꯏꯆꯥ ꯋꯥꯔꯝꯂꯅꯤ ꯇꯧꯔꯤꯁꯦ, ꯄꯣꯠꯆꯩ ꯑꯗꯨ ꯁꯤꯗ ꯊꯅꯝꯂꯣ, ꯑꯩ ꯄꯨꯁꯤꯟꯕꯤꯔꯒꯦ꯫ ꯕꯦꯝꯃ, ꯅꯪ ꯄꯣꯊꯥꯔꯣ, ꯋꯥꯕꯅ ꯂꯣꯏꯔꯅꯤ꯫ ꯅꯪ ꯀꯥ ꯍꯦꯟꯅ ꯋꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ, ꯅꯁꯥꯗꯣ ꯑꯃꯨꯛ ꯁꯣꯟꯊꯈꯤꯅꯤ꯫ ꯃꯦꯂꯩꯁꯅꯥ ꯇꯞꯅ, ꯏꯃꯥꯅ ꯍꯥꯏꯕ ꯄꯣꯠꯆꯩꯗꯣ ꯂꯩꯔꯛꯂꯕꯅꯤ, ꯈꯔ ꯌꯦꯡꯉꯨ, ꯑꯩ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ꯫ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯦ꯫ ꯔꯨꯝ ꯑꯗꯨꯗ ꯁꯦꯠꯂꯨ ꯆꯥꯔꯨꯕ ꯃꯐꯤ ꯑꯗꯨ ꯐꯥꯎꯕ ꯍꯣꯡꯗꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯔꯝꯃꯤ꯫
Masada wabagi sor asang bama amuk hondoksay aduga mamit anidu chetna uisinduna potharami. Kuina sangna khalludraba wari ama losinduna thamkhragi ninglaba wari ama ngasidi nauhongna namuk ningsingnaba machak ama oiraduna tapna tapna ningsinglakli tasengna. Milaysana tapna nungaydana chimbal aduda. Nungsida, aigi ikulado, aigi pabana tamlamba, malaba yumsawado. Kulgi lampakta, labukta, huminarakba kayaduna, karam tarongani. Hening singba kauba nangse, onthok na patida, nang nagkarigino, yuibay ko ibu wahaliba. Madam kaubi imao, kaygino, nang na asum lepta na chatuna, punsigi mahaw asibo. Nongmagi, mahaw kagaliba. Nangay banida, adungay, inkalagpo matamgi lang mo to. Hayengway, ahal na layraga kayam nungay dun. Ahal ay sidi, nangundig yan na sidoy ni. Aduna, kuy na himinaba yaba, jahiling manaba, ako'y niway na kuy nasip. Wahay karasi puwang mana hayrakpani kulgi bukri asawbaduda ising sokpa lakpani milay sanado. Milay sanado sap lepi aduga mamit pay na yingi puwang mada aduga saurap tawna. Nangina thaw kay lege, ay na ahal na maganushi na baga. Miyoy bay koy bu hana pokpa na hana siga ni hayba malay bra. Tamba nga manate, chalo. Nang na ngonda moy tiyam taraso ay na pangtaga da balayte kanga ba. Aduga ay koy bu luna sana tawga da badi ahal ni helay bu nga. Adunani, ay na ahal na magatap tayo sinarisi. Hay no dami lay, hayeng matamamada nang soida na ningam da balaka ni. Ay na, nang nungsiba siso asam manati, tamoy siyang na nungsiba ni, ngayaki nati munang kalo. Chahi manaraga so, nang siya ay natadahan mo ni. Adubo nang ay ganong sinaraga di larig siya, puna sang natamin na bayado ni. Wakal mo na kalaning. Hoy, koy di, ay hinupana, ay bulo na sana tawdo na, magi manak talihan gihay. Aduna ay tabam ta tawdo so, kay sukay di. Nang dum, layri ka na na duna, masaktok pa mimo ay nabuhon no. Milay sana adugi, wahi krado, puwang ba, taseng na yam na nungay di. Tamoy aduda, jay na kazik pok pagumtaw. Adubo, pentok pagi minok amanok to na, tap na asum na hayri. Nang natum na hayraga bo, ay na kaya mo hayruba ngamdoy no. Ay yoy na di, kasyo ay ningay layte. Adubo, nang ginungsiba to na, nang bumiray raw matamaduda. Nang ay buningsing do na. Uhay makagta oy rabaso, nang ay ngonda di hayro. Punsi supa, ay nang gidamak lepki. Punsi kiahan ba nung sisaba, tamoy asina ko'y dasab misakado, nang ni. Asuk paza na hayrak po uhay mayam masida, kari ahen ba sauning ba mayaro ba no kangdi, milay adu, puwang badugi manakato dihin na sangsindo na, yamling na. Haybi kita zo ibungo. Aygi, nung sinari ba misak asina, ay bu tadok pa, ay bu inturok pa hay ba siya, oy toktra ba ni, kangida na. Aduga kay daw nungda, ay bu ngayo, ay hayron. Ay ama, nangyo iba pang ba hay ba siya, karawa na tokani. Aduna, ay wakalda, nang nangaw do na, kaloy da ba kaya makando na layga da ba gisaro, nang ato pa mayeng ba na pagani. Aduga mukhan na, ay nguniyat kaya na so, nang kangano. Wahay karasi kan na hayram do na may laysana, nupado da, mitsinahan na yeng da na, grong-grong satki. Ningam da ba tamoy pudo na, sok tara ba haksang aduga iroy na nasatkibi, pamzabi, koydazabi mahak po yeng do na, tuminalehawi. Tamoy mahak na kaibabu makol tokbra, tokti. Adubo, mit asinadi mayek siyang natakli, mikup adu da paurakli bi itil kayado, mitlu pirang oy na paurakli, tanik-tanik pa konjel da tap na asum na hay. Mikup asida, nang naibo na tayo na, ay ngono on sindo na sayram labaso, ay nang buwaraw roy milay. Punsigiahan ba nung si itil pok pa se, nang ni, aduga, mapok asina luy jibaw ba, kuuhay ba yaka da bumante. Nang na, lamlan ba ka na magi oy rabaso, punsi supagi, nang gimamida ngaw sa bahay ba to, ayoy ko. Present time. How kiba punsigi, halag laroy da batangkak asina,
ꯅꯧꯍꯧꯅꯅ ꯃꯍꯥꯛꯄꯨ ꯏꯀꯥꯏꯕꯒꯤ ꯀꯣꯝꯗ ꯇꯞꯅ ꯇꯞꯅ ꯆꯤꯡꯊꯔꯛꯄꯒꯨꯝ ꯊꯣꯛꯂꯤ꯫ ꯃꯦꯂꯩꯁꯅ ꯋꯥꯈꯜ ꯑꯗꯨꯗ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯦ, ꯊꯥꯖꯕꯁꯨ ꯂꯩꯇꯦ, ꯑꯗꯨꯕꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯊꯥ ꯍꯦꯛ ꯊꯥꯖꯗꯅ ꯊꯦꯡꯅꯔꯦ꯫ ꯃꯥꯕꯨ ꯑꯩꯒꯤ ꯋꯥꯈꯜ ꯈꯜꯂꯝꯈꯤꯗ꯭ꯔꯥ? ꯈꯜꯂꯝꯗꯕꯁꯨ ꯑꯣꯏꯁꯅꯨ꯫ ꯑꯩꯗꯤ ꯍꯤꯡꯂꯤꯕ ꯍꯥꯏꯕꯗꯨꯅꯤ, ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯏꯁꯥꯅ ꯈꯪꯏ꯫ ꯍꯦ ꯏꯁꯣꯔ, ꯍꯧꯈꯤꯕ ꯀꯌꯥꯗ ꯊꯦꯡꯅꯈꯤꯕ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯍꯟꯕꯤꯔꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯗꯨ ꯎꯪꯗꯨꯅ ꯇꯔꯪ ꯑꯃꯗ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯃꯃꯥ ꯑꯗꯨ ꯂꯥꯛꯂꯤ꯫ ꯃꯦꯝꯆꯥ ꯃꯆꯥ ꯑꯗꯨꯅ ꯎꯪꯗꯨꯅ ꯂꯩꯕꯗꯨꯕꯨ ꯎꯔꯒ, ꯋꯥꯔꯕ꯭ꯔꯥ ꯌꯥꯝꯅ ꯃꯤ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯆꯠꯂꯨꯕꯒꯤ? ꯄꯣꯊꯥꯎ ꯄꯣꯊꯥꯎ, ꯏꯃꯥ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯇꯧꯒꯦꯁꯦ꯫ ꯃꯦꯂꯩꯁꯅ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯕꯨ ꯇꯥꯔꯒ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯃꯦꯝꯆꯥ ꯑꯗꯨ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯗꯨꯝꯅ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯏꯝꯐꯥꯜꯗꯒꯤ ꯃꯅꯨꯡ ꯈꯔ ꯆꯪꯅ ꯂꯩꯕ ꯂꯝ ꯑꯃꯅꯤ꯫ ꯈꯨꯜ ꯑꯁꯤꯗꯗꯤ ꯊꯥꯏꯅꯒꯨꯝ ꯉꯁꯤꯁꯨ ꯈꯨꯜꯒꯤ ꯄꯥꯈꯪ ꯂꯩꯁꯥ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯔꯨꯖꯕ ꯑꯗꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯅꯔꯤ꯫ ꯄꯨꯋꯥꯡꯕꯗꯣ ꯉꯁꯤ ꯊꯕꯛ ꯍꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯈ꯭ꯔꯤꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯇꯥꯎ ꯈꯔꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯑꯃꯅ, ꯑꯩꯈꯣꯏ ꯏꯇꯧ ꯄꯨꯋꯥꯡꯕ ꯍꯣꯏꯗꯤ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯔꯕꯅꯤꯅ ꯍꯤꯡꯕꯁꯦ ꯈꯤꯇꯪ ꯂꯥꯏꯅ ꯍꯤꯡꯕ ꯌꯥꯔꯅꯤ, ꯑꯩꯈꯣꯏꯗꯤ ꯌꯥꯗ꯭ꯔꯦꯍꯦ꯫ ꯄꯨꯋꯥꯡꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯏ ꯋꯥꯍꯩ ꯑꯗꯨꯕꯨ ꯇꯥꯔꯒ, ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯄꯨꯟꯅ ꯄꯨꯟꯅ ꯇꯝꯁꯤ ꯍꯥꯏꯔꯤꯉꯩꯗꯗꯤ ꯌꯥꯗꯦ, ꯅꯣꯏ ꯑꯃ ꯅꯧꯔꯤ ꯈꯔ ꯀꯥꯞ, ꯃꯤꯒꯤ ꯍꯩ ꯈꯔ ꯍꯨꯔꯥꯟ, ꯌꯦꯟ ꯈꯔ ꯀꯥꯎꯅ ꯑꯗꯨꯝ ꯂꯩꯈꯤꯕꯗꯥꯏꯅꯦ, ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯉꯁꯤ ꯐꯪꯉꯤꯁꯤ꯫ ꯃꯇꯥꯎ ꯑꯃꯅ, ꯆꯨꯝꯃꯤ ꯇꯥꯎ ꯅꯪ ꯍꯥꯏꯗꯣ, ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯂꯥꯏꯕꯛ ꯑꯁꯤꯗ ꯑꯁꯨꯝꯅ ꯇꯧꯔꯨꯔꯣ ꯍꯥꯏꯗꯅ ꯇꯝꯂꯛꯄ ꯑꯃ ꯑꯣꯏꯕꯒꯤꯅꯤ꯫ ꯂꯥꯏꯕꯛꯅꯕꯨ ꯐꯔꯒꯗꯤ ꯏꯇꯥꯎ ꯆꯥ ꯌꯣꯟꯕ ꯑꯃꯁꯨ ꯃꯤꯅꯤꯁꯇꯔ ꯍꯦꯛꯇ ꯑꯣꯏꯔꯤꯕꯗꯨꯅꯤ ꯋꯥꯔꯤꯕꯣꯕ꯫ ꯄꯨꯋꯥꯡꯕ ꯇꯞꯅ, ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦ, ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯨꯕꯅꯤꯅ ꯈꯪꯗ꯭ꯔꯦ ꯇꯁꯦꯡꯅ, ꯊꯥꯏꯅ ꯑꯩꯈꯣꯏ ꯈꯨꯜꯗ ꯂꯩꯔꯝꯕꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯃꯥꯟꯅꯕꯤ ꯃꯦꯂꯩꯁꯅꯥ ꯍꯥꯏꯕꯗꯣ꯫ ꯋꯥ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯨꯄꯥ ꯑꯃꯅ ꯁꯠ ꯈꯨꯝꯃꯤ꯫ ꯑꯁ ꯅꯪꯁꯨ ꯑꯇꯣꯞꯄꯅꯤ, ꯑꯗꯨꯕꯨ ꯋꯥꯍꯪꯅꯦꯅ ꯍꯪꯂꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯑꯗꯨꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ, ꯀꯨꯏꯔꯦ ꯀꯩꯅꯣ ꯃꯥꯗꯤ ꯁꯤꯈꯤꯕ꯫ ꯃꯃꯥ ꯍꯣꯏ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯕꯅꯤ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯁꯤꯈ꯭ꯔꯕꯗꯨꯕꯨ ꯑꯃꯨꯛ ꯍꯪꯂꯤꯕꯗꯨꯕꯨ ꯍꯥ? ꯄꯨꯋꯥꯡꯕ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯁꯤꯅ ꯉꯁꯤ ꯃꯥꯅ ꯊꯦꯡꯅꯔꯛꯄꯗꯨꯒ ꯀꯣꯛ ꯉꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯆꯤꯝꯕꯥꯜ ꯂꯥꯟꯅ ꯊꯦꯡꯅꯔꯛꯂꯦ ꯍꯥꯏꯕꯗꯨ ꯍꯥꯏꯔꯔꯣꯏ, ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯦ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯋꯥꯗꯨ ꯑꯃꯨꯛ ꯊꯩꯗꯣꯛꯇꯨꯅ ꯇꯞꯅ ꯈꯨꯝꯃꯤ꯫ ꯑꯁ ꯀꯩꯁꯨ ꯇꯧꯗꯦꯗ, ꯊꯥꯏꯅ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯃꯥꯟꯅꯔꯛꯄꯗꯨꯗ ꯁꯨꯝ ꯍꯪꯕꯅꯤ꯫ ꯑꯁ꯭ꯋꯥꯏꯗ ꯑꯩꯈꯣই ꯂꯦꯡꯒꯥꯒꯤ ꯂꯩꯁꯥꯕꯤ ꯈꯔ ꯂꯥꯛꯍꯧꯕ, ꯑꯗꯨꯗ ꯁꯨꯝ ꯍꯪꯉꯤꯕꯅꯤ꯫ ꯃꯥꯒꯨꯝꯕꯤ ꯑꯃꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯅꯗꯦ, ꯃꯥꯅ ꯁꯤꯈ꯭ꯔꯤꯗꯣ ꯂꯦꯝꯖꯐꯝ ꯂꯩꯇꯦ, ꯅꯣꯔꯣꯛꯀꯤ ꯀꯣꯝꯗꯅꯤ ꯃꯥꯅ ꯂꯩꯔꯝꯗꯣꯏꯁꯦ, ꯃꯥ ꯄꯥꯞꯀꯤ ꯃꯁꯛꯅꯤ꯫ ꯋꯥꯔꯤ ꯑꯗꯨ ꯑꯃꯗꯒꯤ ꯑꯃ ꯁꯨꯝ ꯁꯥꯟꯅꯗꯨꯅ ꯏꯔꯨꯖꯕ ꯌꯥꯎ, ꯈꯣꯡ ꯈꯨꯠ ꯍꯥꯝꯕ ꯌꯥꯎ ꯇꯧꯏ꯫ ꯑꯗꯨꯕꯨ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯀꯣꯟꯕꯒꯤ ꯃꯇꯥꯎ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯄꯨꯋꯥꯡꯕ ꯃꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯆꯍꯧꯏ꯫ ꯍꯌꯦꯡꯗꯤ ꯌꯨꯝꯗ ꯍꯜꯂꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯆꯤꯀꯟ ꯊꯣꯡꯗꯨꯅ ꯍꯧꯕ ꯍꯧꯇꯕ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤ꯫ ꯆꯤꯡꯈꯩ ꯇꯞꯅ, ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯆꯠꯂꯁꯨ ꯌꯥꯕꯗꯨꯗ ꯄ꯭ꯔꯦꯞ ꯄ꯭ꯔꯦꯞ ꯆꯠꯅꯕ ꯇꯧ, ꯏꯇꯣꯝꯇ ꯂꯩꯍꯧꯕ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯃꯥꯅꯕꯨꯗꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯊꯣꯛꯂꯣꯅ ꯍꯥꯏꯕꯅꯤ, ꯑꯗꯨꯗ ꯑꯩꯅ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯔꯒꯦ ꯇꯧꯕ ꯏꯃꯥꯗꯣ꯫ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯗꯕꯅꯣ, ꯁꯠ ꯑꯗꯨꯝ ꯂꯥꯛꯇꯧ ꯂꯩꯔꯦ, ꯄꯣꯠꯆꯩ ꯂꯧꯕ ꯆꯠꯄꯅꯦ ꯍꯥꯏꯅ ꯈꯜꯂꯨ ꯀꯩꯗꯧꯒꯦ? ꯑꯗꯣ ꯑꯩꯁꯨ ꯌꯨꯝꯗꯩꯗꯤ ꯏꯃꯥꯅ ꯍꯜꯂꯛꯑꯣꯅ ꯍꯥꯏꯔꯕꯅꯤ, ꯃꯅꯤꯄꯨꯔꯗ ꯑꯣꯖꯥ ꯑꯣꯏꯅꯕ ꯍꯥꯏꯗꯅ, ꯑꯗꯨꯒ ꯅꯨꯄꯤ ꯊꯤꯅꯕ ꯀꯟꯅꯁꯨ ꯍꯥꯏ꯫ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤꯕꯗꯨꯅꯤ, ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯔꯣꯜ ꯂꯩꯇꯦꯗꯅ꯫ ꯏꯇꯥꯎ ꯅꯪ ꯑꯩ ꯆꯞ ꯃꯥꯟꯅꯩ ꯀꯩꯗꯧꯔꯒꯦ? ꯑꯗꯣ ꯃꯅꯤꯄꯨꯔ ꯊꯣꯛꯂꯤꯉꯩꯗꯨꯗ ꯅꯨꯄꯤ ꯑꯃ ꯈꯟꯒꯦ ꯈꯜꯍꯧꯔꯣ꯫ ꯊꯥꯏꯅ ꯁꯦꯀꯦꯟꯗ꯭ꯔꯤ ꯃꯇꯝꯗ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃꯗꯤ ꯂꯩꯔꯤ, ꯑꯗꯨ ꯑꯣꯏꯅ ꯂꯨꯃꯨꯕ ꯇꯥꯔꯦ꯫ ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯑꯩꯅ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯗ ꯐꯥꯎꯈꯤꯕ ꯏꯊꯤꯜ ꯑꯗꯨꯒꯨꯝ ꯉꯁꯤ ꯐꯥꯎꯕ ꯑꯇꯣꯞꯄ ꯑꯃꯗ ꯐꯥꯎ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯗꯨꯗꯤ ꯅꯪ ꯅꯨꯄꯤꯗꯨꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯦ ꯅꯠꯇ꯭ꯔꯣ? ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯛꯀꯅꯤꯁꯨ ꯍꯥꯏꯔꯦ, ꯑꯗꯨꯗꯤ ꯌꯥꯔꯦ, ꯅꯨꯄꯤꯗꯣ ꯀꯣꯏꯊꯤ ꯊꯤꯗꯧꯁꯨ ꯂꯩꯇꯦ, ꯃꯅꯥꯛ ꯆꯪꯗꯨꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯨ ꯀꯩꯅꯣ? ꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯆꯍꯤ ꯌꯥꯝꯃꯝꯃꯅꯤ, ꯑꯩꯈꯣꯏ ꯐꯥꯎꯕ ꯌꯥꯝꯃꯤ꯫ ꯈꯪꯗꯦ,
ꯌꯨꯝꯗ ꯌꯧꯕꯒ ꯋꯥꯈꯜ ꯑꯁꯤ ꯃꯨꯟꯅ ꯈꯟꯗꯨꯅ ꯀꯩꯅ ꯐꯩ ꯍꯥꯏꯕꯗꯣ ꯌꯦꯡꯂꯒꯦ ꯇꯥꯎ꯫ ꯏꯃꯥꯅꯗꯤ ꯃꯥꯅ ꯄꯥꯝꯖꯕ ꯃꯃꯧ ꯈꯟꯒꯦ ꯍꯥꯏ꯫ ꯑꯗꯒꯤ ꯑꯩꯒꯤ ꯏꯆꯦ ꯑꯔꯤꯕꯤ ꯃꯧꯄ꯭ꯋꯥꯏꯒꯤ ꯋꯥꯖꯔꯛꯂꯕꯤ ꯑꯃꯁꯨ ꯂꯩꯔꯤ꯫ ꯑꯩꯅꯁꯨ ꯃꯥ ꯂꯩ ꯍꯥꯏꯗꯅꯁꯨ ꯈꯔ ꯀꯣꯝꯃꯤꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯟꯅꯁꯨ ꯑꯩ ꯅꯨꯄꯤ ꯊꯤꯔꯅꯤ ꯇꯥꯎ꯫ ꯑꯁ ꯑꯗꯨ ꯍꯥꯏꯔꯒ ꯅꯣꯏ ꯆꯦꯗꯨꯁꯨ ꯆꯍꯤꯗꯤ ꯐꯖꯔꯝꯃꯅꯤ ꯍꯥ? ꯐꯔꯦ ꯑꯗꯨꯏ ꯇꯥꯎ, ꯏꯟꯁꯥꯡꯁꯨ ꯃꯨꯜꯂꯛꯂꯤ, ꯃꯇꯝꯁꯨ ꯊꯦꯡꯉꯤ꯫ ꯅꯪꯁꯨ ꯈꯔ ꯄꯣꯊꯥꯅꯕ ꯇꯧ, ꯍꯌꯦꯡꯗꯤ ꯑꯃꯨꯛ ꯋꯥꯗꯣꯏꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯊꯤꯕ ꯆꯠꯇꯅꯅꯦ ꯄ꯭ꯔꯣꯄꯣꯁ ꯇꯧꯕ ꯑꯣꯏꯔꯒꯁꯨ ꯃꯥꯏ ꯄꯥꯛꯆꯔꯣꯏ ꯇꯥꯎ꯫ ꯄꯥꯈꯪ ꯑꯅꯤꯗꯨ ꯑꯁꯤ ꯍꯥꯏꯅ ꯆꯥꯛ ꯑꯗꯨ ꯆꯥꯅꯕ ꯇꯧꯈꯤ꯫ ꯊꯃꯣꯏꯅ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕ ꯃꯤꯁꯛ ꯈꯨꯗꯤꯡ ꯋꯥꯈꯜ ꯑꯁꯤꯗ ꯅꯩꯁꯤꯟꯗꯨꯅ ꯃꯨꯚ ꯑꯣꯟ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯤꯑꯣꯏ ꯑꯃꯈꯛꯇꯗ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯗ ꯄꯣꯛꯄ ꯏꯍꯨꯜ ꯑꯃ ꯑꯣꯏꯔꯤꯗ꯭ꯔꯥ? ꯅꯨꯃꯤꯗꯥꯡ ꯃꯇꯝꯅꯤ꯫ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯍꯣꯇꯦꯜ ꯐꯝꯗꯣꯏꯅꯤ, ꯑꯗꯨꯅ ꯃꯦꯂꯩꯁꯅꯥ ꯑꯗꯨꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯈꯤ꯫ ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯅ ꯇꯧꯕ ꯌꯥꯕ ꯀꯔꯤ ꯀꯔꯤꯅꯣ ꯇꯧꯔꯤ꯫ ꯃꯦꯝꯆꯥ ꯊꯕꯛ ꯑꯗꯨ ꯇꯧꯅ ꯇꯧꯅ ꯉꯥꯡꯕꯁꯨ ꯂꯦꯞꯇꯦ꯫ ꯅꯪꯅ ꯄꯤꯛꯂꯤꯉꯩ ꯅꯄꯥꯅ ꯍꯤꯡꯂꯤꯉꯩꯗꯗꯤ ꯑꯩꯒꯤ ꯏꯇꯦꯡꯁꯦ ꯌꯥꯝ ꯇꯧꯕꯤꯕꯅꯤ, ꯅꯨꯡꯁꯤ ꯃꯇꯝ ꯑꯗꯨ ꯇꯁꯦꯡꯅ꯫ ꯑꯗꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯒꯗꯕ ꯋꯥꯗꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯆꯦꯛꯁꯤꯟꯅ ꯇꯧ, ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ꯫ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯅꯤ, ꯊꯥꯏꯅꯒꯤ ꯃꯇꯝꯒꯨꯝ ꯏꯁꯝ ꯁꯝꯅ ꯂꯩꯊꯣꯛꯄ ꯌꯥꯕ ꯑꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯦꯂꯩꯁꯅꯥ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯉꯁꯥꯏꯗꯒꯤ ꯍꯥꯏꯁꯤ ꯀꯗꯥꯏ ꯍꯥꯏꯔꯣꯏ ꯀꯗꯥꯏ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯨ ꯐꯨꯝꯗꯨꯅ ꯊꯝꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯗꯨꯅ ꯃꯃꯥꯗ ꯌꯦꯡꯂꯛꯇꯨꯅ ꯇꯞꯅ, ꯑꯗꯨ ꯍꯥꯏꯔꯒ ꯏꯃꯥ, ꯉꯁꯥꯏ ꯀꯩꯊꯦꯜꯗ ꯊꯥꯏꯅꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯀ꯭ꯂꯥꯁ 10 ꯑꯗꯨꯋꯥꯏꯗ ꯄꯨꯜꯂꯛꯄ ꯑꯃ ꯊꯦꯡꯅꯩ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒ ꯃꯦꯝꯆꯥ ꯑꯗꯨ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨ ꯂꯦꯞꯇꯨꯅ ꯃꯆꯥꯗꯨꯗ ꯈꯪꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯑꯗꯨꯗꯤ ꯏꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯈꯜꯂꯤꯕꯁꯤ ꯆꯨꯝꯗꯣꯏꯔꯥ? ꯕꯦꯝꯃ ꯍꯥꯏꯌꯨ, ꯑꯩꯅ ꯈꯪꯕ ꯃꯤꯁꯛ ꯑꯣꯏꯗꯣꯏꯔꯣ? ꯃꯃꯥꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯍꯣꯏ ꯆꯨꯝꯃꯤ ꯍꯥꯏꯕꯒꯨꯝ ꯃꯦꯂꯩꯁꯅꯥꯗꯨ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯦꯝꯆꯥ ꯄꯥꯈꯠꯄ ꯑꯃ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯄꯣꯛꯆꯩ꯫ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯄꯣꯛꯂꯛꯇꯨꯅ ꯃꯁꯥꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯩ ꯇꯁꯦꯡꯅ꯫